अहानबदे यamna maruiba update ama kanglaipak ki maira digila khochege kuki militant sing na nongmai kapsin duna landarakpada Bdf personal ama nongmai na panduna sokle ngarang midang sekmai police station ki manung chan sekmai laipat parau de leiba village defense force Bdf ki post ama the kuki militant sing na nongmai kapsin duna landarakpada Bdf personal ama nongmai na panduna sokpada ge hosik impal gi north AOC de leiba ras medicity da laying sathari pause na pangmo pau gi matung ina dingarang midang pung mapan gi minatara ka mangarum tapa matam na sekmai Laipat parau de leiba manipuri police ke head constable amana lusing duna Bdf person taraga taruk leiba post adu da kuki militant sing na ahan bada nong thake sarukta drone ama thagatuna surveillance satharki madu da Bdf person sing aduna drone adu da nong maina kaptuna thugai ki masigi matung da kuki militant sing na ngahek tumina leiraba matung da numidang pung baro ta matam da Bdf post adu da nong mai kapsin duna akan mong da landara ki hairi kuki militant sing na nong mai kapsi lakpa adu da Bdf person sing na suhanduna nong mai kap ki nong mai kapsi lakpa adu da Bdf person ama oi thangba khong da nongmai maru ama panduna sokhi nongmai na panduna soklaba Bdf adugi maming wangmoyum badruddin chahi kuntragani thoi apako wangmam abidur kawi imphal west ki mang imphal bengal dagi ne mahaki Bdf number na 113297 ni nongmai na panduna soklaba Bdf person asingarang nungai matung pung ama taba matam de imphal north AOC da pukhalak tuna hojik laying sathaki hospital dagi phangba paugi matung ina dinga sinungtin pung ama makhai taba matam da operation tawduna mahaki oi thangba makhong da nongmai maru lauthok le hojik thoidok na khudung thiningai oidre hairi Bdf person ase nongmai na panduna sokpagi pauta ba dinga se pung tararam taba matam de Imphal West District Police SP KS Sibakanta amadi police officer kaya rasmeti de satuna sokpagi phim mengsin train mastanatan Imphal West District ke Bdf Welfare Employee Association ki General Secretary Iring Bam Arun Nalusing ba Bdf personal sing na soklaba Bdf personal Badruddin gi fibam yengsin ki ba loina welfare gi maike digi lupali sing kuntra mating pangkre loina lungmai kap na pam oire ba sekmai laipat parau de leiba Bdf ki post adu ta susat na yengsin kre haidi kuki militant sing na lungmai kap sin na landar ki ba sekmai laipat parau de leiba Bdf post adu gi hojik oire ba fibam sunga si Imphal West District ki SPC ba kantana satuna tenang ni yengsin kre loina Bdf post adu ki mapanggal kangkat na ba matam gusu na ba kusuku laising pina ba suthaza ba piramle loina SPC ba kantagi mining makade Imphal West Bdf Association na valuable area vulnerable area haibadi laipat parau amasung cooperative laimakung area da mathau pangtok le Bdf sing da uniform boot kankal kang hidal sana thakna polam sing yan tokre hairi aduga mathengi update asna jiri turel da Kukina amagi Asiba Hakchang Fangle hawkhiba me tara ka mari ge numidang pung ni panta ba matam dagi mayum dai thokkiba dagi hawjikna forward thiba khangdana leirkhiba Kukina pamasa amanga sijiri turel marin gi muzon hairi mafam adu Asiba Hakchang waina Fangle hairi sina phanglabunu pamasa asigi maming sawelen singson allies bisco singson chahi kunga mathoi apokpa cyclet singson kawi faiton village takini na asi hawkhiba me tara ga mari dagi numidang pung ni pandagi mayum da thokkiba dagi ngarang forward thiba khangdana leirkhibani mak imung manunggi miyoi sing amadi khunja sing na mafam kaya da thiba humbagi thawak sathaduna lakhibani makbu thiba da mateng pangbina ba imung manunggi miyoi amadi kuki inpi ziribam amadi taminglugi president janming thong singso na social media na singbada apil tawduna lakhibani adu mahaki Asiba Hakchang asi ngasi jiri turel dagi sina phangkhibani hairi aduga mathangi update asna kuki militant sing na saramba bunker thugaikre kangpokpi district ki manung channa makhan picnic spot haine khangnari mafam asigi miyamna sathok sasin tawriba thongi manak maktada sobo bunker ama kuki militant sing na sajinduna thamlamle hairi bunker asi saduna leibadagi thonglan thoklanjin tawba miyu sing de yamna sauna agi ba ma piri haibagi pauta badagi bunker adu ngarang liangmai naga village ki volunteer sing na thugaiduna manghan kre hairi thongi mamang thangbada bunker ama sarambata na taran thongi maning thangbadasu mi tumpham oibasu yaba bunker oibe yabasu saramki madusu liangmai naga village volunteer sing na thugaibada natana singya gi lambi meada saramba boilet amasu thugai khre hairi aduga mathengi update asna pon kholji gi khachage Assam Rifles na hek season nakhiba ga laimaram da Kukising na nongmai kap thrakre sekmai nongthonban amadi laipat tamna su nongmai kap thrakre Bisnupur district na Bon police station kon ba laimaram da ngarang numidang pung taraga makai kara helakpa adwai de kuki kulai pai sing nongmai round kaya kap thrakre amasung searchlight kap thrakpa dagi irang tokre mafam asibo hanangak se lamba gorkha regiment mafam asi thaduk tuna satraba matung Assam Rifles lakpa dagi pamda thaduk sing asi thokpa horakpani haina mafam adugi khunja sing na penda pungdurali thaduk adugi matang de lekai adugi maira pai bining thujum thaja kobi amana pungdurakpagi matung inna khul asi gorkha regiment asu kuiba matam asi mafam asibo ngak tuna lakpani mafam asida kuki kulai pai sing na pamda thaduk sing thokhan bangam draba mafam asida Assam Rifles hek laktuna hongjilakpaga nongmai kapa amadi
search light kaptharakuna miyamda mi paiba amazung thokaningda thotuksing sataragi maram aduna mafam asida Assam Rifles na ngaksen ba haibasi miyamna thajade athubu matamda Assam Rifles sing asi mohta state force na trangna to central posting tambiu haiki nakal amoromda hoki ba hin nungyaida kuki khulai paiba singna luang sangkul amasung phailen rumda ki sekmai nongthon ban amadi sekmai laipat tamna nongmi round kaya kapsilak tuna landarakre sekmai laipat parau turel mapal posta duty taba BDF personnel ama miss fair oibadegi tile masetna makhong da pan badi kesok apan nangkre thodo asik matang press na phang pau gi matung ina ngarang amadi nga sigilon na ba hingda Kukising na drone ama sekmai nongthung bar amadi sekmai laipat tamna koi pai pairam laga matam ikan kanadana luang sanggol amadi failen room dagi kuki ko lai pai basing sekmai laipat amadi nongthon ban lom da nongmai round kaya kapsilak pahoraki nongmai kapsilak pa adugi paukhum oina sekmai laipat amadi nongthon banda duty ta dun level state force na so handuna nong makeup na ki nong makeup na badu da nga hek lep tu nga sino ngalam dai fawa kap na ki hari thawdo al da mispair oi bada gi sokla ba BDF personnel adudi mayang infon bengul dagi wangmui per rudun sai kuntra gani thoi apokpa rafiudin ka wi hari ma hoki bunong ngai matung pung amaga minute kunrom tar pa adwai da masana pai bunong mai aduna soi bada gi kap thok pada tiles floor da pan bada gi thador pa tiles masen na oi thangba khubom da pan bada gi sokhi bani hari mahak hauzik ras medisti da laying sathari amadi hakchang gi kudung tiningai oide hairi video sing biwagi da makta mayam pum nong po mukah na thagachari ano update kita makta online manipur YouTube channel asibunuk subidana subscribe to video. Thank you so much.